ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯖꯤꯔꯤꯕꯥꯝ ꯆꯥꯏꯜꯗ ꯋꯦꯜꯐꯤꯌꯔ ꯑꯥꯁ꯭ꯔꯝ ꯖꯤꯔꯤꯕꯥꯝ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯅꯤꯡꯁꯤꯡ ꯈꯨꯟꯗ ꯂꯩꯕ 50-bedded ꯍꯣꯁꯄꯤꯇꯥꯜꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯊꯧꯔꯝꯒꯤ ꯆꯤꯐ ꯒꯦꯁꯠ ꯗꯣꯛꯇꯔ 𝗡𝗜𝗡𝗚𝗏 ꯍꯥꯏꯈꯤꯕꯗ HIV/AIDS ꯒꯤ ꯃꯔꯝꯗ ꯀꯌꯥ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯅ ꯐꯠꯇꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯈꯪꯕꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯖꯤꯔꯤꯕꯥꯝ ꯆꯥꯏꯜꯗ ꯋꯦꯜꯐꯤꯌꯔ ꯑꯥꯁ꯭ꯔꯝ ꯖꯤꯔꯤꯕꯥꯝ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯅꯤꯡꯁꯤꯡ ꯈꯨꯟꯗ ꯂꯩꯕ 50-bedded ꯍꯣꯁꯄꯤꯇꯥꯜꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯊꯧꯔꯝꯒꯤ ꯆꯤꯐ ꯒꯦꯁꯠ ꯗꯣꯛꯇꯔ 𝗡𝗜𝗡𝗚𝗏 ꯍꯥꯏꯈꯤꯕꯗ HIV/AIDS ꯒꯤ ꯃꯔꯝꯗ ꯀꯌꯥ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯅ ꯐꯠꯇꯕ ꯑꯣꯏꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯈꯪꯕꯅ ꯍꯦꯟꯅ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯊꯝꯈꯤ꯫